Haukiba me mangada len yaoba nonglei nungsina Imphal East District ki Keirao Bitra da paktaknana akai atoi thokhankhre athuba matamda leingak ki meetyeng changbiyu data record loba ngai biranu haina nongpok ningthau panthoi development committee Keirao Bitra ge secretary haikham zadumani na leingak ki puning taksillakli len yaoba nonglei nungsit asina khulasi gi yumthong khudingi amanga ta thokhankhre Manipur gi Chief Minister na ngarang mahausa gi khudong thiba asida ate akai nanglaba imung manung singi mateng pangnaba asoba senpham ama kai thokle haina lauthokkiba adu haingai leitena thagatli adubu leingak ki official singna data khomlingai record lokshillingai da hojik miyamna thengnariba awaba si kokpangam loi official singna field lakpiro committee asina su angamba mateng pangjagai athubada miyamda matengi polam sing amari tengbangi polam sing yohonbiyo haiki ka hena amangata thokraba imung sing hojik leifam leitabani mari mata singda sangjafam loduna leinari khara amana hojik state ki ayush hospital da leiriba asida sangjafam loduna leiri haina phongdokhe Keirao Bitra gi oina yamdrabada yum chamanga gi mathakta amangata thokle masigi manungda tha sigi tangkunda luhonggadaba imung amagi yumsu humdokhiduna awaba phibamda leibasu yauri haiki nonglei mamangda sitkiba tamthiraba nonglei nungsit len yaobaduna Keirao khunji pura khuntak lansire Keirao khungi akhoi hojik leijariba ibudong nongponing thong panthoibi paibongoi maibe magi laisanggi ju pura salak sare Keirao khunda leiriba yumthong akhoi record khonggat chabada household dadi sawnga ga nifu muk khara sinatabida tongan chaba thadrabne masida leiriba yum khuding makse loina mak jarab sare amatta hodaba haibasi leitre mai magi phaucheng loina sonare insang napi loina mangre aduna praja singji asuki matik awa na haibadu thokle ngarang mak honorable chief minister na chiar Lauraga press meet ama tawbada lupa crore taruka lak mawdramu kaithokpiduna relief ki mateng pangbiragani lauthorpase yamna akhoi nungai jai tawbada bo aikoina sarkar ge mafamda apilam khaktang tawjage madudi akhoi fil da laga survey tawba ngai leragadi akhoi hojik nong ta salaktana awana taiba mayam je laifam laitabagi asoba awaba mayok nare maramaduna se thagatna record khongat pagi mahuta akhoi gi mari lainaba DC gi official sing akhoi khungi leiriba club ki committee gi volunteer sing loina mateng pangjage khudakta lakpiraga akhoi gi awana tariba mayam je khudakta mateng pangbiyo haidana sarkar gi maikeida appeal tawjari